Manipur ki demarcation tawdriba ngamkhaida India amasung Myanmar na lam onthok-onshin tawnagadori hariba wafum asina chumbo irabadi Manipur miyam na mayek sengna khangangadabani haina CLP leader Kaisham Meghachandra na phongdorakli wafum pasi Manipur amasung Myanmar ani gi marakta ngamkhaigi saruk lepthokpa ngamdana leiriba asi loisinapagi damag India amasung Myanmar gi marakta lam onthok-onshin Taunaba Khanari haiba India Lengaki Ministry of External Affairs ki wafum amagi matangda CLP leader ki Meghachandra na mahaki social media gi account post asi thagalakibani Kaisam Meghachandra ki post asina makhatana hai karigumba lam onthok-onshin tawbagi wafum asina aranba oiramlabadi Ministry of External Affairs na report adu aranbani haina sengdokadabani karigumba lam onthok-onshin tawbagi matangda khanaba oiragana India lengak na madugi pandam mityeng na chingba pumnamak miyamda mayek sengna khanganduna hauzik miyamda fauriba khoirang khoishaunaba asi kokhangadabani Indo-Myanmar ki Manipur ga tainaba demarcation tawdriba ngamkhai gi saruk singi matangda hauzik thorakliba wafum asina street asigi miyamda chingnaba kaya fauhalei Manipur ki apunba saktam puwari ga sagona tuna laklaba ngamkhai amadi state asigi security ga hakthengna mari leinaba hiram asida India lengak na tumina leisiliba karigino hauzik miyamna khangba pamlibadi India amasung Myanmar ani gi marakta lam onthok-onshin taunanaba khanari haina ministry na thamlakliba wafum asit tasengna chumlabra Maduna chumbo irabadi karam bakhul sokadage khongthang asigi matangda center na state lengak miyamgi mihu traditional institutions amadi ngamkhai paring da khundariba miyamga khanaba leirabra haibasigi paukhum pigadabani hariba thorang asigi aroiba warep ama lawdringai mamangda parliament amadi Manipur miyamda khangalamgadoribra haibasi su achobu wahang oiri International boundary sokpa yaba warep sing close door da loba yaroi haukiba chahi kyadagi Manipur asi hanjin cheithing fangduna laklabani constitution gi process parliamentary scrutiny amasung Manipur miyam tanaramdana India gi ngamkhai inchi ama fauba surrender toba yaroi national security amasung territorial integrity gi matangda naronda yanaba amata purakloidabani Manipur gi miyam lona thupna thabak tobagi mo transparency pami haina CLP leader Kaisam Meghachandra gi warol asina makhatari